Arambai News Guwahati da Manipuri Pao tabiri basingbo ihan hanbu maktada chingangbam Sujitrani na kurumjari hojik ngasi gi samlapa moriba pau sing lobirase hojik ngayaki mamangda mioi marfumari COVID-19 positive oikibaga loinana asamda ngasi punna positive case chamaga marifu taramanga phangkhre masigi manungda dubri dagi humfu taru dima asau dagi kuntra hozai dagi kun yauri Nakalamoromda ngasi mioi humbudra tarukna naba pharaduna release tawkhre asumna state asida apunba anabagi masing lisingaga chatret yankai taruk sukhre phakibagi masingna chamriga tarahumdoi hojik laying libagi masingna lisingamaga chahum kuntra taruk aduga marina laikhidre ngasi su doctor amma positive oikre Lakhimpur gi OPD college quarantine center da duty togduna laiba doctor asi Guwahati dagini haukiba March thadagi hauna duty togduna lakpa Dr. Jaman Eid ki matam da fawba suti logduna duty togduna lakhi panba yai Lakhimpur quarantine center asida mapandagi changlakpa miyoi singna irang thokpagi paw handakta lakhibani Nakalamaromda Assam Medical College Hospital gi medicine water laiba anaba anisu COVID-19 positive oirakre ngaklibadi mioi ani asi anirak test tawbada negative oiraba matung ahumlak subada positive oirakhibani fiba masidagi medicine ward asi containment zone on kre state asigi quarantine center kharada irang hauba amadi tumina chain kibagi pau toina lakli cheraga sida shramik special train ama hozai railway station lanthokpaga lamding yodringai marakta passenger kharana chain chingduna train lephalaga chawrakna passenger chamamuk chongthaduna chain kibagi pau shu lakli adubo hojik phawbda miyo yankhai taruk mukti phaba ngamle makhoi ayambana hozai dagini masida ngaklibana train asida ticket kaktaba passenger kayamasu yawi hairi panba yaba amana hojik rajya asida mapandagi changlakpa miyo singi masing yamnamak hantarakle train amasung bus ta nongmuda miyo lising taret muk changlak adu ngasidi miyo chatret mukta hantare e hairi amadi flight lakpagi masingdana hengalakli Assamda passenger train chain bahawkre adubu station amaga gi marakta passenger sing chongthaduna chain bagi thokdo kaya thokpadagi train sing ase Assamda akhanaba station khara khaktada khamlagani hairi hojik Manipur gi pawda ngarang ahing athengbada state asida mioi tarahumdoi COVID-19 positive oikhrabagi matung ngasi su mioi taruk amaga positive oiduna ngarang ahing athengbadagi hojik phawda punna mioi 18 positive oikhre makhoi mapan state singdagi haibadi Chennai Delhi amadi Mumbai dagi changlakpa ngaktani makhoi hojik Imphal gi Jenims amadi Rims ki COVID care da admit tawduna laying bahokre Nakalamaromda Jenims ki COVID care da laying duna leramba mioi 12 masigi manungda nupa manga amadi nupi taret naba pharaduna release tawkhre Maramasina state asida laichadasina nabagi masing chama subna nipan sukhre makhogi manungda kuntrani pana naba phakre aduga humbudrana hojik laying libani state asida phabagi changna chada kuntra manga dasmik amani pani Bisnupur district ki manung chana Nambol Higher Secondary School da hangliba quarantine center da mayai kaba nisha habadi churu yu khaini amadi ganja pusinaba honaramba mioi ahum Nambol police na phajinkre Aina thingraba lalholub amana thadorakpa chirol ama phonglubagi damak BJP gi youth wing ama oriba Bharatiya Janata Yuva Morcha Manipur Pradesh ki thomi singna ISTV gi office ta laklaga chatharamba thong adugi mathakta All Manipur Working Journalists Union amadi Editors Guild Manipur na pendaba phongdorakpaga loinana pung nipu nipan gi manungda miya mangda sengdoraknaba wafam yauna atopa warep kharasu laure haina amzugi maikei dagi aiba chirol ama ngarang thadorakre Manipur gi sumang hilagi saknaraba artist Chinglen BP stroke togduna kokta I changkhibadagi ngasi Imphal gi hospital amada khudakta operation tawki mahak hojik khudong thiningai di oidre hairi Handak kharani nong kana chubadagi Assam gi Barak Tampak yauna Imphal Jiribam lambi gi mafam kyada landslide thokpata natana Jiribam gi railway paringdasu ising thumbadagi Jiribam railway station yauna train thousand bangamdre Maramasina Chennai dagi Manipuri lisingamaga chani nipu puduna lakpa train Guwahati da kumthaduna bus ta lakhi amadi makhoi ngasi nungthil chawrakna pung ama makhai muktabada Jiribam da thunglakhi makhoi ningthina pija bithak tawraba matung screening tawduna magi district singda bus na thinki
नाकल अमरोमदा वंदे भारत मिशन की मखादा मॉस्कोदगी पंदुना लैबा इंडियन सिंह पूरदुना एयर इंडिया की इंटरनेशनल फ्लाइट अमा दिल्ली दा ngarang ahing thunglaki hariba flight asida awang nongpoki passenger 53 yawi 53 asigi manungda asamdagi 12 manipurdagi 13 tripura dagi 2 amadi sikkim dagi ama yauri मखोई फ्लाइट असिमक्तदा ngasi ahing nongyai matung chorakna pung amaga minute kunmuk taba duaida Delhi dagi Guwahati International Airport ta thunglaki amadi Manipuri passenger 13 ngasi ayuk angan bagi nongalamdai chorakna pung 3:30 muk tabada Manipur sarkarna hana dagi thorang tawduna leiraba bus amada Imphal gi damak Guwahati International Airport thadoki hojik Mizoram gi pauda ngarang ahing athengbada Mizoram da COVID-19 gi anoba case ama phangki mahak hokhiba megi tang 38 da Delhi dagi halakhibani mahak hojik ZMC hospital gi COVID care da layingli mio yasi tharaga hojik phawbada status da COVID-19 gi apunba case masing 13 sukre amana naba phakre aduga 19 na hojik layingli bani Mizoram da school sing mathang tha gi July tang 15 dagi amuk hanna hanglaba yai haina education ministry na ngasi haikre State asida sumapandagi mizo sing pusilak pale palaitre ngasisu Kolkata dagi pairakpa Air India gi flight ama passenger marfudara mari amadi pikliba angang ani yauna lengpui airport ta chorakna pung 12 minute 35 muktaba duaida thunglakre hojik Meghalaya gi pauda State asida sungasi COVID-19 gi positive case ahum phangkhre makhoi mapandagi changlak pangaktani makhoi ahum gi manungda amana Joai dagi ni aduga anina Shillong dagi ni makhoi quarantine tawduna leiba mioi ngaktani Nakalamoromda ngarang ahing athengbada mioi ama naba pharaduna negative lakpadagi release tawkhre mahak West Garo Hills district dagini asumna hojik phawbada apunba case masing 39 sukre 19 na naba phakre aduga 18 na hojik laying libani amana leikidre Nakalamoromda CM Conrad case sangma East Garo Hills district ki manung channa leiba quarantine center singda chatuna kupna awada payeng sinkre Meghalaya gi district amada chathok chasin tawbada athingba thamlamba adu lawthokre hojik Nagaland gi pauda State asida COVID-19 gi positive case leptana hengalakpaga loidina health professional sing wadliba asibu menkhatna bagi damakra rajya sarkarna nongna doctor kuntaret appointment pikre Tripura gi pauda ngarang ahing athengbada mioi kunmanga COVID-19 positive oikibaga loinana ngasi mioi 98 amasu positive oiduna ngarang ahing dagi hojik phawbada punna state asida mioi 63 positive oikre makhoi ayambana mapandagi changlakpa amadi anaba singa sokna samnarubadagi narakpa ngaktani hojik Sikkim gi pauda Sikkim da su ani suba case oina ngasi COVID-19 gi positive case ama phangkhre masagi chahi 53 suraba mioi asi Delhi dagi hokhiba megi tang 15 da Sikkim da halaktuna quarantine tawduna leirakhi mahaka leiminaba mioi ani di negative oire hairi hojik atopa pausing da mok lakminarasi India amadi China gi marakta Ladakh sector na wathok oiraga unkhatnariba asigi matangda China na phibam stable oire third party na mediation tawba yaroi hai khibaga loinana leibak ani asigi marakta awangba thakta hayeng phaminaduna wari sanaragani ngasi su malemda COVID-19 na sokpa leibak singi manungda America na adumak makokta leiri ani subada Brazil ahum subada Russia mari subada Spain manga subada UK Taruk subada Italy amadi taret subadana India ngasidi lakle India da apunba anabagi masing lakaniga lising 13 henkhre aduga sibagi masingna lising 5 ga 8 yoksilakle phabagi changna chaurakpa chada 50 yoksilakle India da khwaidigi sogliba state Maharashtra da ngasidi tamthiraba cyclone Nisarga mayokna batakre Cyclone Nisarga na Mumbai amadi Mumbai gi akoibada gari kaya amangata thogan batanatana u pambi yumkai amadi electric post na chingba amangata thogan batanatana mioi khara asoga pannanglabasu sibagi paudi laktri asumna chahi chamagi matung Mumbai da nonglai nungsit asi thokhiba maramna Arab Sagar da toina cyclone lakadori bra haina kanna chingnaba phongdoknarakli Arambai News Guwahati da Manipuri Pao sandok chabanga sigi oina de matang installation jabaga loina na amuka suhanna khurumjari